ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯆꯥꯝꯃꯒ ꯀꯨꯟꯊ꯭ꯔꯥꯒ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯒꯨꯔꯖꯝꯅ ꯇꯔꯥꯃꯨꯛ ꯆꯨꯕꯒ ꯂꯣꯏꯅꯅ ꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯆꯥꯝꯃꯒ ꯀꯨꯟꯊ꯭ꯔꯥ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛꯇ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯗꯤꯇꯦꯜꯁ ꯃꯗꯨꯒꯤ ꯇꯝꯖꯔꯛꯀꯤ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯇꯥꯡꯀꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯃꯤ ꯍꯥꯠꯄ ꯑꯃ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯃꯒꯤ ꯃꯤ ꯍꯥꯠꯄꯗꯨ ꯊꯤꯗ꯭ꯔꯤꯉꯩꯗ ꯃꯤ ꯍꯥꯠꯄꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁꯅ ꯐꯥꯕ ꯍꯧꯈꯤꯕ ꯀꯦꯁ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯀꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯃꯅꯤ ꯑꯗꯨꯒ ꯆꯍꯤ 16 ꯆꯪꯅ ꯊꯦꯡꯅꯈꯤꯕ ꯀꯦꯁ ꯑꯃꯅꯤ ꯍꯟꯗꯛꯇ 2026ꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯀꯦꯁꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯀꯦꯁ ꯑꯃꯅꯤ ꯊꯣꯛꯈꯤꯕ ꯆꯍꯤꯅ 2013 ꯅꯣꯕꯦꯝꯕꯔꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯅꯥꯇꯀꯥꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯄꯅꯤ ꯕꯗꯥꯃꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯕꯥꯝꯁꯪꯀꯔꯤ ꯃꯟꯗꯤꯔ ꯍꯥꯏꯗꯅ ꯑꯃꯈꯛ ꯀꯔꯅꯥꯇꯀꯥꯒꯤ ꯃꯐꯝ ꯑꯁꯣꯝꯗ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯃꯦꯂꯥ ꯇꯧꯕ ꯃꯦꯂꯥ ꯑꯁꯤ ꯀꯔꯤꯒꯤ ꯃꯦꯂꯥ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯁꯤꯗ ꯁꯪꯀꯔꯒꯤ ꯃꯟꯗꯤꯔꯁꯤꯗ ꯃꯦꯂꯥ ꯇꯧꯕ ꯑꯗꯨꯒ ꯃꯤ ꯇꯤꯟꯕꯒꯤ ꯆꯥꯡꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯤꯟꯕꯅꯣ ꯍꯥꯏꯕꯗ ꯃꯤ ꯂꯤꯁꯤꯡ ꯅꯠꯇꯕ ꯃꯤ ꯂꯥꯛꯇ ꯑꯣꯏꯅ ꯇꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤ ꯂꯥꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯊꯥꯔꯀꯥꯟꯗ ꯂꯩꯔꯤꯕꯁꯤ ꯄꯨꯟꯅ ꯂꯥꯛ 35 ꯔꯣꯝꯅꯤ ꯍꯥꯏꯅ ꯆꯥꯎꯔꯥꯛꯄ ꯄꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤ ꯈꯛꯇꯗ ꯁꯤꯒꯨꯝꯕ ꯃꯦꯂꯥꯁꯤ ꯌꯥꯎꯕ ꯂꯥꯛꯄꯁꯤ ꯃꯤ ꯂꯥꯛ 60ꯗꯒꯤꯅ ꯂꯥꯛ 50 ꯐꯥꯎꯕ ꯂꯥꯛꯏ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯗꯨꯗꯤ ꯃꯤꯒꯤ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯤꯁꯤꯡ ꯃꯤ ꯀ꯭ꯔꯣꯔ ꯑꯃꯒ ꯃꯈꯥꯏ ꯂꯩꯕ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯋꯥꯐꯝꯁꯤꯗꯗꯤ ꯊꯣꯏꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯕꯗꯤ ꯃꯦꯂꯥ ꯅꯨꯃꯤꯠ 9ꯅꯤ ꯇꯧꯕ ꯅꯨꯃꯤꯠ 9ꯅꯤꯁꯤꯗ ꯕꯥꯝ ꯁꯪꯀꯔꯤ ꯃꯟꯗꯤꯔ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯗꯥꯃꯤ ꯍꯥꯏꯕ ꯀꯔꯅꯥꯇꯀꯥꯒꯤ ꯃꯐꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯟꯗꯤꯔ ꯑꯃꯗ ꯃꯤ ꯂꯥꯛ 30ꯗꯒꯤꯅ 50 ꯐꯥꯎꯕꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯌꯦꯡꯕ ꯌꯥꯎꯕ ꯃꯦꯂꯥ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯦꯂꯥ ꯑꯁꯤꯗꯒꯤꯅꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯀꯦꯁ ꯑꯁꯤ ꯃꯦꯂꯥ ꯑꯁꯤ ꯍꯧꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯄ ꯃꯤ ꯇꯤꯡꯈꯠꯅꯔꯛꯄ ꯃꯇꯝ ꯑꯣꯏꯈꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯝꯖꯔꯤꯕ ꯋꯥꯐꯝꯗ ꯃꯤ ꯂꯥꯛ 30 ꯂꯥꯛꯄ ꯌꯥꯕ ꯃꯦꯂꯥꯒꯤ ꯃꯐꯝ ꯑꯃꯗ ꯀꯔꯤ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯅ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯤꯡ ꯃꯔꯤ ꯃꯇꯥꯁꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯑꯒ ꯅꯨꯃꯤꯠ 9ꯅꯤꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯣꯏꯔꯁꯨ ꯌꯥꯎꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯂꯥꯛꯅꯩꯌꯦꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯅꯅꯕ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯤꯕꯗꯤ ꯃꯦꯂꯥ ꯑꯁꯤ ꯍꯧꯒꯗꯕꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯦꯂꯥ ꯑꯁꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯝ ꯊꯣꯛꯏ ꯄꯣꯀꯦꯠ ꯃꯥꯔꯒꯨꯝꯕ ꯅꯝꯊꯥꯛ ꯇꯧꯕꯒꯨꯝꯕ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯈꯣꯠꯄ ꯀ꯭ꯔꯥꯏꯝ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯗꯨ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯨꯂꯤꯁ ꯐꯣꯔꯁ ꯀꯌꯥꯁꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯜ ꯆꯠꯂꯝꯃꯤ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯐꯝ ꯑꯃ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯃꯩ ꯃꯝꯂꯞ ꯇꯧꯕ ꯌꯥꯝ ꯀꯟꯅ ꯃꯝꯕꯁꯨ ꯅꯠꯇꯕ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 18 2013 ꯍꯧꯖꯤꯛꯀꯤ ꯕꯥꯝ ꯁꯪꯀꯔꯤ ꯃꯟꯗꯤꯔ ꯃꯅꯥꯛ ꯁ꯭ꯋꯥꯏꯁꯤꯗ ꯃꯦꯂꯥ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕ ꯁꯨꯝ ꯂꯥꯛꯄ ꯁꯨꯝ ꯆꯠꯄꯗꯨꯗ ꯑꯣꯇꯣ ꯑꯃꯈꯛ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯣ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯗꯤ ꯅꯣꯡ ꯉꯥꯜꯂꯛꯀꯗꯧꯔꯦ ꯅꯣꯡ ꯉꯥꯟꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯑꯣꯇꯣ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕꯗ ꯄꯨꯂꯤꯁ ꯕꯥꯏꯛꯇ ꯄꯨꯂꯤꯁ ꯑꯅꯤꯈꯛ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯣꯇꯣꯗꯨꯒꯤ ꯃꯅꯥꯛꯇ ꯕꯥꯏꯛꯇꯨ ꯈꯥꯝꯃꯦ ꯑꯗꯨꯒ ꯀꯩꯗꯧꯔꯤꯅꯣ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯀꯔꯤꯅꯣ ꯅꯣꯏꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯃꯐꯝꯁꯦ ꯂꯩꯖꯔꯝꯕꯅꯤ ꯍꯥꯏ
ꯀꯩꯅꯣ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯑꯗꯤ ꯃꯦꯂꯥ ꯌꯦꯡꯐꯝꯗ ꯂꯩꯗꯧ ꯅꯠꯇ꯭ꯔꯣ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗꯁꯨ ꯂꯩꯕ ꯌꯥꯏ ꯒꯥꯔꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯈꯥꯝꯃꯒ ꯑꯣꯇꯣ ꯃꯅꯨꯡꯗ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯪꯉꯝꯃꯦ ꯃꯇꯝꯗ ꯋꯥꯍꯪꯁꯦ ꯁꯨꯝ ꯍꯪꯕꯗ ꯃꯣꯏ ꯑꯅꯤꯅꯤ ꯂꯩꯔꯝꯃꯤꯁꯦ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯕꯅꯦ ꯄꯨꯂꯤꯁꯅ ꯀꯩꯒꯤꯅꯣ ꯅꯣꯏ ꯁꯤ ꯂꯩꯔꯝꯃꯤꯁꯦ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯦ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯦ ꯈꯔ ꯈꯔ ꯁꯨꯝ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯦꯂꯥꯗ ꯍꯤꯡꯗ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯄꯨꯡ ꯃꯔꯤ ꯇꯥꯕ ꯃꯇꯝꯗ ꯑꯣꯇꯣ ꯑꯃ ꯃꯝꯂꯤ ꯇꯧꯕꯗꯨ ꯈꯥꯝ ꯂꯩꯔꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯪꯕ ꯀꯥꯟꯗꯨꯗ ꯃꯣꯏꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤꯅ ꯃꯣꯏꯅ ꯂꯥꯛꯏꯕ ꯊꯕꯛꯇꯣ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇ꯭ꯔ ꯍꯥꯏꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯅ ꯋꯥ ꯍꯪꯕꯗꯨꯗ ꯃꯣꯏꯅ ꯃꯟꯗꯤꯔꯗ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯑꯩꯈꯣꯏ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯅꯤ ꯗꯔꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯟꯈꯤꯗꯧꯕꯅꯦꯅ ꯍꯥꯏ ꯑꯃꯨꯛꯅ ꯃꯤ ꯉꯥꯏꯕꯅꯤ ꯍꯥꯏꯒꯨꯝ ꯇꯧ ꯑꯗꯒꯤꯗꯤ ꯃꯣꯏꯁꯨ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯏꯅꯤ ꯍꯥꯏꯒꯨꯝ ꯇꯧꯔꯦ ꯑꯗ ꯄꯨꯂꯤꯁꯇꯗꯤ ꯄꯨꯂꯤꯁꯅꯤꯗꯣ ꯁꯤꯡꯉꯝꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯕꯥꯏꯛꯁꯦ ꯁꯤꯗꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯈꯤꯕꯗꯤ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯕꯥꯏꯛꯁꯦ ꯃꯥ ꯁꯣꯝ ꯃꯌꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯩ ꯑꯝꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯤꯟꯕꯤꯔꯝꯃꯨ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯅꯤꯗꯨꯁꯨ ꯄꯨꯂꯤꯁꯅꯒ ꯍꯥꯏꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯔ ꯑꯗꯨꯝ ꯊꯤꯟꯖꯔꯝꯃꯒꯦ ꯍꯥꯏ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯏ ꯀꯩꯅꯣꯁꯤꯗ ꯇꯣꯡꯉꯒꯦꯀꯣ ꯑꯗꯨ ꯊꯧꯔꯣ ꯒꯥꯔꯤ ꯊꯧꯔꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯅ ꯅꯪꯅ ꯑꯃꯨꯛ ꯑꯁꯣꯟ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯁꯦ ꯕꯥꯏꯛꯁꯤꯗ ꯇꯣꯡꯉꯣ ꯍꯥꯏ ꯃꯣꯏ ꯑꯅꯤꯅꯤꯅ ꯑꯁꯣꯝ ꯇꯣꯡꯍꯜꯂꯝꯃꯦ ꯑꯃꯗꯅ ꯑꯣꯇꯣ ꯄꯨꯂꯤꯁꯇꯨꯅ ꯑꯣꯇꯣ ꯇꯣꯡꯉꯦ ꯆꯠꯂꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯩ ꯇꯥꯛꯀꯦ ꯆꯠꯂꯣ ꯊꯧꯔꯦ ꯆꯠꯂꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯦ ꯁꯤꯐꯧ ꯊꯤꯜꯂꯛꯑꯕꯅꯤꯅ ꯀꯩꯅꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯥ ꯅꯨꯡ ꯍꯥꯏꯐꯦꯠꯇ ꯊꯧꯁꯤꯗꯅ ꯍꯥꯏ ꯑꯍꯤꯡꯅꯤ ꯄꯨꯡ 6 ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯦ ꯆꯥ ꯊꯛꯇꯁꯨ ꯌꯥꯔꯦꯗꯥꯏ ꯂꯥꯎ ꯉꯥꯛꯇꯪ ꯐꯝꯃꯤꯟꯅꯁꯤ ꯂꯥꯎ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯩꯃꯤꯟꯅꯁꯤꯀꯣ ꯂꯥꯎ ꯆꯪꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗ ꯄꯨꯂꯤꯁꯅ ꯍꯥꯏꯕꯅꯤ ꯆꯪꯉꯦ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡꯗꯨꯗ ꯆꯪꯉꯦ ꯑꯗꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯍꯧꯅꯕꯤ ꯋꯥꯍꯪꯁꯦ ꯁꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯀꯥꯟꯗ ꯃꯊꯪ ꯍꯪꯉꯦꯕ ꯅꯈꯣꯏꯅꯤ ꯀꯗꯥꯏꯗꯩꯅꯣ ꯀꯥꯏꯗꯩꯅꯣ ꯅꯪꯅ ꯀꯥꯏꯗꯩꯅꯣꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥ ꯍꯪꯀꯥꯟꯗ ꯅꯣꯏ ꯑꯅꯤꯅ ꯄꯥꯎꯈꯨꯝ ꯃꯥꯟꯅꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅೋ ꯑꯗꯣ ꯑꯍꯤꯡꯁꯤꯗ ꯅꯣꯏ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯠꯇꯦ ꯂꯝꯕꯤꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯤꯁꯤ ꯀꯩꯒꯤꯅೋ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯁꯨꯝ ꯁꯥꯔ ꯑꯩꯈꯣꯏ ꯃꯟꯗꯤꯔ ꯊꯣꯡ ꯍꯥꯡꯕꯒ ꯗꯔꯁꯟ ꯇꯧꯔꯒ ꯆꯠꯀꯗꯧꯅꯤ ꯈꯪꯉꯦꯅꯦ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯍꯥꯏꯅꯦ ꯅꯣꯏ ꯑꯗꯨ ꯍꯥꯏꯅ ꯅꯣꯏ ꯑꯅꯤ ꯅꯆꯤꯟ ꯈꯨꯝꯕꯁꯨ ꯑꯝꯇ ꯃꯥꯟꯅꯗꯦ ꯑꯃꯅ ꯑꯃ ꯍꯥꯏ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗꯦ ꯀꯩꯅꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯀꯩꯗꯧꯕꯅꯣ ꯅꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤꯁꯦ ꯑꯝꯇ ꯁꯦꯡꯅ ꯀꯩꯗꯧꯕꯅꯣ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯑꯅꯤꯁꯨ ꯈꯪꯉꯦ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯁꯦ ꯐꯥꯔꯦꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔ ꯋꯥꯍꯪ ꯄꯥꯡꯕ ꯑꯗꯨ ꯍꯪꯉꯦꯅꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦꯅ ꯑꯗꯩ ꯀꯔꯥꯏꯅꯣ ꯃꯣꯕꯥꯏꯜ ꯄꯤꯔꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯣꯕꯥꯏꯜ ꯄꯤꯔꯣ ꯃꯣꯕꯥꯏꯜ ꯀꯔꯥꯏ ꯃꯣꯕꯥꯏꯜ ꯌꯦꯡꯒꯦ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯌꯥꯎꯏ ꯃꯤ ꯍꯥꯠꯄ ꯈꯣꯠꯄ ꯀꯔꯤ ꯌꯥꯎꯕ꯭ꯔꯥ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯣꯏ ꯀ꯭ꯔꯥꯏꯝꯗ ꯀꯔꯤ ꯆꯦꯟꯅꯕꯅꯣ ꯀꯔꯤ ꯌꯥꯎꯏ ꯌꯦꯡꯒꯦ ꯆꯨꯝꯅꯒ ꯍꯪꯉꯝꯗ꯭ꯔꯦꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯂꯤꯁ ꯑꯅꯤꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯋꯥꯍꯪ ꯄꯥꯡꯕꯗ ꯄꯨꯡ 2 ꯐꯥꯗꯣꯛꯈ꯭ꯔꯦꯕ ꯄꯨꯡ 2 ꯐꯥꯕꯗ ꯉꯁꯥꯏ ꯄꯨꯡ 4 ꯑꯗꯨꯋꯥꯏ ꯄꯣꯔꯛꯄꯅꯤ ꯄꯨꯡ 2 ꯐꯥꯈ꯭ꯔꯗꯤ 6 PM AM ꯍꯥꯏꯇꯥꯔꯦꯀோ ꯇꯥꯁꯜꯂꯛꯑꯦꯕ ꯅꯣꯡꯉꯥꯟꯕꯩ ꯃꯇꯝ ꯌꯧꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯡꯗꯤ ꯈꯤꯇꯪ ꯈꯦꯠꯅꯩꯀꯣ ꯑꯩꯈꯣꯏ ꯁꯤꯗꯕꯨꯗꯤ ꯄꯨꯡ 3 3:30 ꯅꯣꯡꯉꯥꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ 5 6 ꯉꯥꯟꯕꯁꯨ ꯌꯥꯎꯏ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯗꯨꯒ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯃꯥꯟꯅꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯁꯦ ꯑꯩꯈꯣꯏꯒꯗꯤ ꯈꯦꯠꯅꯩꯌꯦꯕ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯩꯈꯣꯏꯗꯒꯤ ꯄꯨꯡ ꯅꯣꯡꯉꯥꯟꯕ ꯍꯥꯜꯂꯤꯗꯅꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯟꯗꯧꯅꯦꯕ ꯄꯨꯡꯁꯦ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒ ꯄꯨꯜꯂꯨꯕꯗ ꯅꯣꯔꯠ ꯏꯁꯀꯤ ꯄꯨꯡꯁꯦ ꯁꯣꯏꯕꯅꯦ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯀꯣꯜ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯦꯕ ꯁꯥꯔ ꯇꯧꯔꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯁꯥꯔ ꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯕꯤꯗ ꯆꯍꯤ 50 ꯂꯦꯡ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯅꯥꯏꯇꯣꯝ ꯂꯩꯕꯤ ꯑꯃ ꯃꯤꯍꯥꯠ ꯌꯥꯝ ꯊꯤꯅ ꯍꯥꯠꯂꯝꯃꯦ ꯑꯗꯨꯒ ꯃꯃꯤꯡꯅ ꯁꯨꯃꯤꯇ꯭ꯔꯥ ꯀꯧꯏ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯖꯥꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯡꯅ ꯊꯤꯟꯗꯕ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯑꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯦꯗ ꯁꯥꯔ ꯑꯝꯇ ꯃꯐꯝꯁꯦ ꯂꯥꯛꯄꯤꯌꯨ ꯈꯣꯠꯂꯣꯅ ꯇꯧꯔ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯤꯕ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯗꯨꯅ ꯌꯦꯡ ꯂꯩꯔꯝꯃꯤ ꯃꯉꯛꯁꯝ ꯈꯨꯠ ꯄꯨꯛ ꯊꯕꯥꯛ ꯄꯨꯛꯆꯦꯞ ꯐꯥꯏꯒꯟ ꯑꯗꯨꯒ ꯄꯥꯝꯕꯣꯝ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯝꯃꯤ ꯊꯥꯡꯅ ꯊꯤꯟꯕꯗ ꯅꯠꯇꯅ ꯃꯁꯥ ꯃꯕꯨꯛꯇꯣ
ꯃꯕꯨꯛꯇꯨꯗ ꯊꯥꯡꯗꯨꯅ ꯊꯤꯜꯂ ꯊꯥꯡꯗꯨ ꯁꯠꯇꯣꯛꯇꯕꯤꯗ ꯌꯨꯡꯁꯤꯜꯂ ꯊꯝꯃꯝꯃꯦ ꯄꯨꯂꯤꯁꯅ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯖꯥꯠꯅꯣꯅꯦ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯤꯍꯥꯠ ꯑꯃ ꯃꯥꯜꯂꯤ ꯑꯗꯨꯅꯗꯤ ꯏꯃꯨꯡꯗ ꯆꯪꯉ ꯌꯦꯡꯁꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯀꯣꯏꯆꯪ ꯆꯪꯉ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯈꯣꯠꯄ ꯇꯧꯀꯥꯟꯗ ꯂꯣꯀꯔ ꯎꯄꯨꯒꯥꯏꯗꯣ ꯂꯣꯏ ꯌꯦꯡꯉꯝꯃꯦ ꯎꯅꯆꯤꯡꯕ ꯌꯦꯡꯉꯦ ꯂꯣꯀꯔ ꯌꯦꯡꯕꯗ ꯁꯅꯥ ꯁꯦꯜ ꯂꯧꯈꯤꯕꯒꯤ ꯃꯐꯝ ꯂꯩꯔꯝꯃꯦ ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯂꯨꯠ ꯄꯥꯠ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯤꯍꯥꯠꯇꯤ ꯍꯥꯠꯂꯝꯕ ꯑꯗꯨꯒ ꯂꯨꯠ ꯄꯥꯠ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯋꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯨꯠ ꯄꯥꯠꯇꯤ ꯅꯠꯇꯕꯤꯗ ꯂꯨꯠ ꯄꯥꯠ ꯃꯥꯟꯅꯕꯅ ꯍꯣꯠꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯁꯤꯅ ꯃꯌꯥꯝꯗ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ CCTV ꯀꯦꯃꯦꯔꯥ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯉꯝꯃꯤ CCTV ꯀꯦꯃꯦꯔꯥ ꯂꯩꯇꯦ ꯋꯤꯠꯅꯦꯁ ꯍꯥꯏꯕꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯋꯤꯠꯅꯦꯁ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯌꯨꯝ ꯁꯨꯃꯤꯇ꯭ꯔꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯌꯨꯝꯊꯪꯅꯕꯤꯗ ꯃꯥꯌꯣꯛꯅꯕꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯃꯈꯣꯏꯁꯦ ꯄꯨꯡ 5-6 ताबा 4-5-6 ताबा स्वाइदे हे ngana होगत जानी अदुगा सुमांग वाई सिटपा कोटपा तौबदो होगलब्रो ए होगले ngarang kari इंजांग चागे गाना वारीगा सुम सानाबदो अदुमाइने हे वारी सानाबा जानी अदैदा नुमितसिदी नुपीसे थोलोक्तबा जानीदा अदे करी तौरजानुने सु कुइबजे मा थोलोक्तबदि याउदे मदु नुपीदो मथंदगा लैरे मसा ngamdra jala kamai tौजानो मान चंगुबनेबा अदुगदी युमजाइदा ई ngakta taraga अदुमाइ तौदना थांगना थिंदलगा लैरमनी हाबजे विटनेस हाइबो ngसाइ नुपीदो ओरेदना अदुगी मथक्ता नुपीदो मथंता लैबनी हाइबो वाफमसे पुलिसता हाइरे पुलिसना सो ओमाइ मचा मसु लैतबा लैते मचा मसु लैते माजे लुखराबिनी मासे सुमित्रा कौई लुखराबिनी मचा यौरमदे मतम खरगी ममांगदा मागी मपुरोइबदो लैखिद्रे मपुरोइबदो थबक अमा तौरमी सरकार की थबम तौबनीना मा पेंशन दी फंगी मपुरोइबगी पेंशन दो फंगगा मदुदगी पेंशन लाखपो सेनफमदुना दम हिंगबदी मा याम लाइन हिंगमे अदुबु मदुना सेन खरगा थोकपा हिंगनबगी लंबीदुदा मा सेन खरगदी थोकचबा हाइबदी पेंशन की पैसा मथन चाबनीना अदुगमा नुपी अमदी ओय हाइना CCTV लैत्रे अदगिदी आई विटनेस अतोपा लैत्रे अदुदी कना ओइरमनी चिंगनबा लैत्रे मचा मसुजु लैत्रे हाइरमनीना कनानो माइना फारुदुइसे कनानो थीरुदुइसे लैत्रे तौबम खंगद्रे अदगी लाइबा इन्वेस्टिगेशन तौरिबो ऑफिसर दुना मनाक्ति यंकन मोबाइल टॉवर म उरे मोबाइल टॉवर म उरमनिना स्वाइसि मीसु याम चिनबो मफम नते अदुइबा तारदी मफम असिदा ngarang numidang pung mana pau pirakpa matam haitare leitabagi matam piraiba matam sa haitare aduna di pung ahing pung ani ahum swaidagina ayuki pung taruk swaibong manungda मोबाइल टावर दा मागी इमुंगी अकोइबा मपा दा लोकेशन ओइखिबा फोन नंबर पुनमक लोइना थीरो हाइदना थियलमी निगी लमदी क्याम चखोटनो जर दुंदो थिगले कोइ सिददी मोबाइल टावर दा जरु मै थारम मी दु मोबाइल फोन पुरो लाजु मफम दु लोकेशन थीरा कांदा कना कना मोबाइल एक्टिव ओइखिगे पुरा मकना लांगे मोबाइल एक्टिव तोरो थीबा केस कोइ सिददी पाक लेते हाबदी यादे खरदी दुम लै अदु जरु मै थाबदी ngasi wo phangam den चरु मै थाबदो मोबाइल पाइथबो रमति हाय अदुबु हुजके आइगी ngasi केसidi लीजरिबा केसि असेंगबा मोबाइल टावर मरी लेनबा केसidi खंगकदुइने अद मोबाइल टावर दुदा दमाइना पुलिस ऑफिसर दुना हाइबदुदगी मोबाइल टावर दु येंखी मोबाइल टावर दु येंगबा मतमदा फोन नंबर खरा फंखी कुंथ्रानि फु यांखै मुकी चांग फंगियो कोइ हाईवे गुंबो रमदिंग हालेर बस किबा बस पदमी यांखै चक्रदी मोबाइल यांखै फंगदोइने अमुक सोन अमुक यांखै मा लाकपा यांखै मा चपा यांखै मा लाकपा ngahakta लिसिंग ani hum फंगदोइने अदु होजकी मफम दुदे अदु यामना लैबो मफम अमदि नते अदु मी खरदी फंगे फंगी सिसु मागी मनाक नकपा टावर दुगी नकपा अनकपदा ओइबा हाइबा तारे अदु माइना नोवेम्बर की तांग 19 दगिना नोवेम्बर की तांग 20 फावबगी मनुंगदा एक्टिव ओइबा मोबाइल नंबर खर फंकी पुलिसना फमगा ममम तो ओइना पुलिस मयाम खाइदो वारी साखे हेलो सिगी नंबर से कनाय ओबिरबनो ngarang pung kya da sidai da lakpige hello sidai da pung kya da sumitra hoi da lakpirambro du tobra police na amam ta loi hangi haitare asum na amam ta loi na wari sare singna ba amat leiramdre mobile amani madi op leirame adu police na wari sabadi leiramde moi adu fangi ba mobile number kontra muk tu wari saramme adugi matung da number amani di wari sadri adugi matung number sing do amam ta hangba leblamde adu kana badi fangamde
ꯑꯗꯨꯒ ꯃꯊꯪꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯀꯅꯥꯅꯣ ꯑꯗꯩꯁꯤꯗꯤ ꯑꯁꯤ ꯂꯩꯁꯤ ꯀꯅꯥꯅꯣ ꯁꯤꯅꯦꯕ ꯁꯥꯔ ꯉꯔꯥꯡ ꯄꯨꯡ 4ꯃꯨꯛ ꯇꯥꯕ ꯑꯗꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯝꯕꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯃꯣꯏꯁꯤ ꯆꯤꯡꯅꯩꯅ ꯐꯥꯔ ꯄꯨꯔꯛꯄꯅꯦ ꯀꯔꯤꯒꯤꯅꯣ ꯆꯤꯡꯅꯩ ꯐꯥ ꯄꯨꯔꯛꯏ ꯂꯥꯛꯑꯣ ꯅꯣꯏ ꯁꯤ ꯂꯥꯛꯑꯣ ꯁꯤ ꯆꯪꯉꯣ ꯂꯥꯛꯑꯣ ꯁꯤ ꯆꯪꯉꯣ ꯀꯔꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯕꯗ ꯅꯣꯏꯗꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯨꯕ ꯍꯪꯕꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯉꯁꯥꯏꯒꯤ ꯁꯨꯃꯤꯇ꯭ꯔꯥꯒꯤ ꯂꯩꯇ꯭ꯔꯤꯕ ꯃꯐꯝ ꯑꯗꯥꯏꯗꯨꯗꯒꯤ ꯐꯥꯔꯛꯄ ꯃꯤꯅꯦꯕ ꯃꯣꯏꯁꯨ ꯀꯃꯥꯏꯅ ꯇꯧꯕ ꯅꯣꯏ ꯀꯔꯤ ꯀꯗꯥꯏ ꯐꯣꯟ ꯅꯝꯕꯔ ꯀꯥꯏꯅ ꯐꯣꯟ ꯅꯝꯕꯔ ꯃꯣꯏ ꯅꯝꯕꯔꯗꯨꯝꯇ ꯄꯤꯔꯛꯑꯣ ꯁꯥꯔ ꯃꯣꯏ ꯐꯣꯟꯗ ꯑꯩꯈꯣꯏꯅ ꯄꯥꯏꯁꯜꯂꯦ ꯁꯤ ꯂꯩꯔꯦ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯀꯥꯏꯅ ꯅꯝꯕꯔ ꯍꯥꯏꯔ ꯌꯦꯡꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯞ ꯅꯝꯕꯔ 50ꯃꯨꯛꯀꯤ ꯃꯅꯨꯡꯗꯨꯗ ꯃꯣꯏ ꯑꯅꯤꯒꯤ ꯅꯝꯕꯔ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯗꯣ ꯆꯨꯝꯃꯗ꯭ꯔꯥ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯁꯤꯅ ꯃꯤ ꯍꯥꯠꯄ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯋꯥꯠꯂꯤꯕ ꯑꯩꯅ ꯂꯤꯖꯔꯛꯀꯗꯣꯏ ꯋꯥꯔꯤꯁꯦ ꯁꯔꯨꯛ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯝꯕꯔꯗꯤ ꯈꯪꯉꯦꯕ ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯑꯅꯤ ꯆꯦꯟꯅꯔꯝꯃꯕ ꯐꯔꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯗꯩꯗ ꯂꯩꯔꯝꯃꯤꯗꯤ ꯍꯥꯏꯔꯦ ꯃꯣꯏꯁꯨ ꯇꯋꯥꯔꯗꯨꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏ ꯃꯁꯥꯁꯨ ꯀꯤꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯄꯨꯂꯤꯁꯅ ꯃꯣꯏꯅꯤꯁꯤ ꯃꯆꯤꯟ ꯍꯪꯉꯦ ꯃꯣꯏꯅꯤꯁꯤ ꯀꯔꯤꯒꯤ ꯄꯨꯔꯛꯄꯅꯦꯕ ꯍꯥꯏ ꯃꯣꯏꯅꯤꯁꯤ ꯆꯤꯡꯈꯨꯝ ꯃꯥꯟꯅꯗꯦ ꯁꯥꯔ ꯑꯃꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯏ ꯑꯗꯩ ꯃꯟꯗꯤꯔ ꯊꯣꯡ ꯍꯥꯡꯕꯅꯤ ꯍꯥꯏ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯍꯥꯏ ꯑꯗꯩ ꯃꯣꯏꯅꯤꯁꯤ ꯆꯤꯡꯈꯨꯝ ꯃꯥꯟꯅꯗꯕꯗꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯦ ꯅꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯆꯥꯟꯅꯔꯦ ꯑꯗꯨꯒ ꯅꯣꯏ ꯍꯧꯖꯤꯛ ꯋꯥꯒꯦ ꯑꯁꯦꯡꯕ ꯋꯥꯁꯤꯡ ꯐꯖꯅ ꯍꯥꯏꯔꯣ ꯑꯦꯛꯇꯤꯞ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯅꯁꯥꯅ ꯑꯆꯨꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯝꯃꯦꯕ ꯄꯨꯂꯤꯁꯅ ꯑꯁꯣꯝꯗ ꯄꯨꯡ 4ꯗꯒꯤꯅ ꯄꯨꯡ 6 ꯐꯥꯎꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯗꯤ ꯄꯨꯊꯣꯛꯂꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯀꯝꯗꯧꯕꯅꯣꯅ ꯃꯣꯏꯉꯣꯟꯗ ꯍꯪꯉꯦ ꯑꯗꯩꯗꯤ ꯃꯣꯏꯁꯤ ꯁꯨꯝ ꯋꯥꯁꯦ ꯍꯪꯉꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯣꯏ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯄꯨꯡ 4ꯗꯩꯅ ꯄꯨꯡ 6 ꯐꯥꯎꯕ ꯁꯤꯒꯤ ꯄꯥꯎ ꯑꯗꯨꯒ ꯃꯤ ꯍꯥꯠꯄꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯛꯑꯕꯅꯤ ꯅꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣꯅ ꯍꯥꯏꯀꯥꯟꯗ ꯃꯣꯏꯅꯤꯁꯦ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯁꯥꯔ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯑꯃ ꯍꯥꯏꯗꯣꯔꯛꯑꯦꯕ ꯁꯥꯔ ꯋꯥꯔꯧꯕꯤꯅꯣ ꯑꯩꯈꯣꯏꯁꯦ ꯃꯤ ꯈꯔꯅ ꯋꯥꯏꯔꯒ ꯄꯨꯔꯛꯄꯅꯦ ꯍꯥꯏꯔꯦ ꯀꯔꯤ ꯋꯥꯏꯔ ꯄꯨꯔꯛꯄꯗꯤ ꯀꯩꯅꯣ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨ ꯃꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯉꯥꯏꯖꯕꯅꯤ ꯁꯤꯅꯦꯕ ꯑꯗ ꯄꯨꯂꯤꯁꯅ ꯀꯅꯥꯅꯣ ꯁꯤꯅꯦꯕ ꯁꯥꯔ ꯑꯃꯅ ꯀꯤꯔꯟ ꯀꯨꯃꯥꯔ ꯀꯧꯏ ꯑꯃꯅ ꯃꯥꯜ ꯌꯥꯀꯨꯞ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯃꯨꯖꯥꯐꯔ ꯀꯧꯏ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯤ ꯁꯥꯔ ꯃꯣꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯩ ꯁꯤꯗ ꯂꯩ ꯍꯥꯏꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯣꯏ ꯄꯤꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯁꯨ ꯉꯁꯥꯏ ꯃꯣꯕꯥꯏꯜ ꯌꯦꯡꯗꯕꯁꯤꯡꯗꯣ ꯂꯣꯀꯦꯁꯟ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯂꯣꯀꯦꯁꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯕꯁꯤꯡꯗꯣ ꯑꯣꯞ ꯈꯔ ꯂꯩꯌꯦꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯞ ꯂꯩꯕꯗꯨꯗ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ 3ꯗꯨ ꯌꯥꯎꯔꯝꯃꯦꯕ ꯑꯗꯩ ꯄꯨꯂꯤꯁꯅ ꯆꯨꯝꯃꯦꯗꯅ ꯑꯗꯨꯗꯤ ꯑꯣꯞ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏ ꯆꯨꯝꯃꯦꯗꯅ ꯃꯣꯏ ꯋꯥꯔꯤꯁꯤ ꯆꯨꯝꯃꯦ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯣꯏꯒꯤ ꯃꯆꯤꯟ ꯍꯪꯅꯔꯤꯉꯩꯗ ꯀꯩꯗꯧꯔꯦ ꯁꯨꯃꯤꯇ꯭ꯔꯥꯗꯨ ꯁꯤꯔꯕꯅꯤꯅ ꯁꯨꯃꯤꯇ꯭ꯔꯥꯒꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯔꯤ ꯃꯇꯥꯗꯨ ꯂꯥꯛꯑꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯦꯕ ꯑꯌꯨꯛꯇ ꯅꯣꯡꯉꯥꯟꯁꯜꯂꯛꯑꯕꯅꯤ ꯁꯥꯔ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯀꯃꯥꯏ ꯇꯧꯒꯦꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯤ ꯈꯔ ꯋꯥꯍꯪ ꯄꯥꯡꯕꯅꯦ ꯋꯥꯍꯪ ꯄꯥꯡꯕ ꯃꯇꯝꯗ ꯀꯤꯔꯟ ꯀꯨꯃꯥꯔ ꯍꯥꯏꯕ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯃꯥꯜ ꯌꯥꯀꯨꯞ ꯀꯧꯕ ꯑꯃ ꯌꯥꯎꯏ ꯃꯨꯖꯥꯐꯔ ꯀꯧꯕ ꯑꯃ ꯌꯥꯎꯏ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯁꯤ ꯃꯅꯨꯡꯁꯤꯗ ꯀꯤꯔꯟ ꯀꯨꯃꯥꯔ ꯃꯥꯜ ꯌꯥꯀꯨꯞ ꯃꯨꯖꯥꯐꯔ ꯍꯥꯏꯁꯤ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯝꯃꯦꯕ ꯃꯇꯝ ꯑꯗꯨꯗ ꯃꯣꯏ ꯃꯔꯤ ꯃꯇꯥ ꯂꯥꯛꯄ ꯈꯔꯗ ꯀꯤꯔꯟ ꯀꯨꯃꯥꯔ ꯍꯥꯏꯁꯤꯗꯤ ꯁꯨꯃꯤꯇ꯭ꯔꯥꯒꯤ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯁꯤꯅꯦꯕ ꯀꯔꯤ ꯃꯅꯥꯎꯅꯨꯄꯤ ꯃꯆꯥꯅꯦꯕ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅ ꯑꯣꯇꯣ ꯋꯥꯏꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯃꯣꯕꯥꯏꯜꯗꯁꯨ ꯑꯦꯛꯇꯤꯞ ꯑꯣꯏꯔꯒ ꯂꯩꯕ ꯍꯧꯖꯤꯛꯅ ꯐꯣꯟ ꯇꯧꯕꯗꯨꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛꯁꯤꯗ ꯃꯥ ꯌꯥꯎꯔꯣꯏꯗꯕ ꯃꯔꯝ ꯂꯩꯇ꯭ꯔꯦꯅ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯀꯤꯔꯟ ꯀꯨꯃꯥꯔ ꯃꯍꯥꯛ ꯌꯥꯎꯅ ꯃꯤꯍꯥꯠꯄꯁꯤ ꯑꯁꯨꯛ ꯊꯤꯅ ꯃꯤꯍꯥꯠ ꯇꯧꯔꯤꯕꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯥ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯥꯠꯅꯣ ꯁꯤꯅꯤ ꯃꯣꯏ ꯀꯤꯜ ꯂꯥꯎꯅ ꯅꯝꯃꯦ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯑꯣꯏꯔꯝꯃꯅꯤ ꯃꯣꯏ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯣꯇꯣ ꯋꯥꯏꯔꯛꯄꯗꯨ ꯀꯤꯔꯟ ꯀꯨꯃꯥꯔꯅꯦ ꯃꯥꯜ ꯌꯥꯀꯨꯞꯅꯦ ꯃꯨꯖꯥꯐꯔꯅ ꯋꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯦꯕ ꯉꯁꯥꯏꯒꯤ ꯑꯣꯇꯣ ꯋꯥꯏꯔꯒ ꯄꯨꯔꯛꯏꯕ ꯑꯅꯤꯗꯨꯅ ꯑꯃꯅ ꯒꯪꯒꯥꯙꯔ ꯀꯧꯏ ꯑꯃꯅ ꯑब्ꯗꯨꯜ ꯃꯨꯅꯤꯔ ꯀꯧꯏ ꯑब्ꯗꯨꯜ ꯃꯨꯅꯤꯔ ꯑꯃꯗꯤ ꯒꯪꯒꯥꯙꯔꯗꯤ ꯑꯣꯇꯣꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯃꯅ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯥꯛꯄꯩ ꯋꯥꯅꯤ ꯃꯣꯏꯅ ꯍꯥꯏꯁꯤ ꯃꯈꯣꯏ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯪꯉꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯃꯣꯏꯁꯤꯗ ꯉꯥꯏꯔ ꯂꯩꯌꯨ ꯍꯥꯏꯗꯅ ꯉꯥꯏꯔ ꯂꯩꯕꯅꯤ ꯁꯤꯅꯦꯕ ꯉꯥꯏꯔ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯗꯨꯗ ꯆꯪꯉꯨꯕꯗꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯣꯏꯅ ꯄꯨꯔꯒ
ꯂꯥꯛꯀꯗꯧꯕꯗꯨ ꯄꯨꯂꯤꯁ ꯊꯤꯟꯕꯤꯔꯝꯃꯣꯅ ꯄꯨꯂꯤꯁꯅ ꯊꯤꯜꯂꯥꯛꯄꯗꯤ ꯋꯥꯍꯪ ꯄꯥꯎꯉ ꯐꯥꯖꯤꯜ ꯂꯩꯔꯝꯅꯤꯅ ꯁꯣꯝꯗꯒꯤ ꯀꯤꯔꯝ ꯀꯨꯃꯥꯔ ꯃꯥꯜꯌꯥꯀꯨ ꯃꯨꯖꯥꯐꯔ ꯊꯣꯛꯂꯛꯑꯁꯨ ꯃꯣꯏ ꯊꯦꯡꯅꯗ꯭ꯔꯦꯕ ꯑꯃ ꯑꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯔꯤ ꯃꯇꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯔꯝ ꯀꯨꯃꯥꯔꯗꯤ ꯁꯨꯃꯤꯇ꯭ꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯆꯥꯅꯤ ꯃꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯁꯨꯃꯤꯇ꯭ꯔꯥꯅ ꯁꯦꯜ ꯊꯨꯝꯒ ꯌꯥꯝ ꯄꯤꯕꯅꯤꯅꯦ ꯃꯥꯒꯤ ꯌꯨꯝꯗꯁꯨ ꯍꯦꯛ ꯂꯥꯛꯄꯅꯤ ꯁꯨꯃꯤꯇ꯭ꯔꯥꯅꯁꯨ ꯃꯅꯥꯎꯅꯨꯄꯤ ꯃꯆꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯅꯤ ꯃꯇꯦꯡꯒ ꯌꯥꯝ ꯄꯥꯡꯕꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯤꯁꯤꯕꯨ ꯃꯥꯅ ꯃꯃꯥꯕꯣꯛꯁꯤ ꯃꯥꯅ ꯀꯃꯥꯏ ꯍꯥꯠꯇꯣꯏꯅꯣ ꯃꯁꯤ ꯍꯥꯏꯗꯅ ꯃꯣꯏ ꯃꯔꯤ ꯃꯇꯥꯁꯤꯡ ꯄꯨꯂꯤꯁꯀ ꯇꯥꯟꯅꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯉꯪꯅꯔꯝꯃꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯀꯥꯟꯗꯗꯤ ꯑꯣꯞ ꯂꯩꯔꯦꯕ ꯑꯣꯞ ꯂꯩꯔꯤꯁꯤꯅꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨ ꯈꯪꯉꯦꯕ ꯑꯗꯨꯗꯒꯤꯗꯤ ꯒꯪꯒꯥꯙꯔ ꯑꯃꯗꯤ ꯑꯕꯗꯨꯜ ꯃꯨꯅꯤꯔꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯦ ꯅꯈꯣꯏ ꯃꯣꯏꯅ ꯄꯥꯏꯕ ꯅꯝꯕꯔ ꯁꯣꯏ ꯈꯪꯉꯝꯒꯅꯤ ꯅꯝꯕꯔ ꯈꯪꯉꯒꯗꯤ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯃꯈꯣꯏ ꯅꯪꯅ ꯐꯖꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕ ꯉꯝ ꯇꯥꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯀꯦ ꯄꯨꯂꯤꯁꯇ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯌꯨ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯁꯤꯗ ꯂꯧꯇꯨꯅꯕ ꯌꯥꯎꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯍꯥꯠꯄ ꯌꯥꯎꯗꯦ ꯊꯥꯡ ꯄꯥꯏꯗꯦ ꯇꯦꯟ ꯄꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯍꯥꯠꯀꯦ ꯍꯥꯠꯂꯣꯏꯇꯣ ꯃꯈꯣꯏꯒꯤ ꯑꯍꯨꯝꯁꯦ ꯅꯝꯕꯔ ꯅꯣꯏꯗ ꯂꯩꯔꯝꯃꯤꯁꯤꯅꯗꯤ ꯑꯇꯣꯞꯄ ꯅꯝꯕꯔ ꯀꯔꯤ ꯂꯩ ꯍꯥꯏꯌꯨ ꯁꯥꯔ ꯀꯤꯔꯝ ꯀꯨꯃꯥꯔꯒꯤ ꯅꯝꯕꯔ ꯑꯃꯗꯤ ꯂꯩꯁꯤꯅꯤ ꯐꯔꯦ ꯀꯤꯔꯝ ꯀꯨꯃꯥꯔꯗꯨ ꯀꯣꯜ ꯇꯧ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯒꯗꯕꯁꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯁꯦꯟꯐꯝ ꯂꯤꯛ ꯀꯣꯟ ꯍꯨꯔꯥꯟꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯊꯨꯡꯉꯨ ꯃꯗꯨ ꯊꯨꯡꯗꯕ ꯇꯥꯔꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯅꯪꯅ ꯀꯤꯔꯝ ꯀꯨꯃꯥꯔꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯦ ꯃꯥꯒꯤ ꯅꯝꯕꯔ ꯑꯃ ꯂꯩꯁꯤ ꯀꯣꯜ ꯇꯧꯔꯒꯦꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯀꯤꯔꯝ ꯀꯨꯃꯥꯔ ꯐꯣꯟ ꯄꯥꯏꯔꯛꯈꯤ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯪꯈꯤ ꯃꯥ ꯉꯁꯥꯏꯒꯤ ꯃꯤꯗꯨꯅꯦ ꯈꯪꯅꯩ ꯒꯪꯒꯥꯙꯔ ꯒꯪꯒꯥꯙꯔ ꯀꯩꯅꯣꯅꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯥꯟꯗ ꯅꯪ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯂꯩꯕꯗꯣ ꯁꯨꯝ ꯅꯣꯏ ꯉꯥꯏ ꯉꯝꯃꯛꯇꯕꯗꯒꯤ ꯆꯠꯂꯕꯅꯤ ꯑꯗꯣ ꯁꯦꯜꯗꯨꯗꯤ ꯈꯔ ꯌꯦꯟꯅꯁꯤꯗꯅ ꯁꯤꯅꯦꯕ ꯀꯔꯤ ꯁꯦꯟꯅꯣ ꯁꯤꯅꯤ ꯅꯣꯏꯅ ꯍꯨꯔꯥꯟꯈꯤꯕꯗꯣ ꯁꯅꯥ ꯂꯨꯄꯥ ꯅꯣꯏꯅ ꯍꯨꯔꯥꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯈꯔ ꯊꯨꯡꯉꯣ ꯑꯗꯨ ꯁꯔꯨꯛꯇꯨ ꯊꯨꯡꯉꯣꯏꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯔꯛꯄ ꯌꯥꯏ ꯀ ꯍꯥꯏꯔꯦ ꯑꯗꯨ ꯈꯟꯒꯅꯨ ꯌꯥꯝꯅ ꯐꯪꯕ ꯄꯩꯁꯥ ꯅꯠꯇꯦ ꯌꯥꯝ ꯐꯪꯗꯦꯁꯦ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯝ ꯄꯤꯒꯦ ꯑꯩꯒꯤ ꯁꯔꯨꯛ ꯈꯔꯗꯣ ꯄꯤꯔꯒ ꯂꯣꯏꯔꯦ ꯅꯣꯏ ꯀꯥꯏ ꯂꯩꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯐꯝꯁꯦ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯃꯐꯝꯁꯦ ꯅꯣꯏ ꯂꯥꯛꯑꯣ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯥꯛꯄ ꯇꯜꯂꯦ ꯑꯗꯨꯅ ꯁꯦꯟꯐꯝꯁꯤꯡꯗꯣ ꯈꯔ ꯌꯦꯟꯅꯁꯤ ꯍꯥꯏ ꯀꯥꯟꯗ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯈꯪꯗꯦ ꯃꯥꯗꯤ ꯄꯨꯂꯤꯁꯀ ꯇꯥꯟꯅꯔꯒ ꯇꯧꯔꯛꯏꯅꯤ ꯍꯥꯏꯕꯁꯦ ꯀꯤꯔꯝ ꯀꯨꯃꯥꯔꯅꯤ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯀꯤꯔꯝ ꯀꯨꯃꯥꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯇꯤꯝꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯂꯥꯛꯈ꯭ꯔꯦ ꯃꯣꯏ ꯑꯍꯨꯝ ꯂꯥꯛꯑꯦ ꯄꯨꯂꯤꯁꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯔꯦ ꯑꯗꯨꯒ ꯐꯥꯔꯦ ꯄꯨꯂꯤꯁꯅ ꯃꯣꯏꯁꯨ ꯉꯛꯑꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯕꯛꯁꯤ ꯇꯧꯕꯅꯣ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯀꯤꯔꯝ ꯀꯨꯃꯥꯔ ꯅꯝꯃꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯋꯥꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯤ ꯌꯥꯕ ꯑꯗꯨꯅ ꯁꯤꯗꯤ ꯋꯥꯔꯤꯅꯤꯅ ꯐꯥꯔꯦ ꯍꯥꯏꯁꯤꯅꯤ ꯋꯥꯔꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯐꯥꯔꯦ ꯋꯥꯍꯪ ꯄꯥꯎꯉꯦ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯌꯨ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯁꯦ ꯃꯦꯂꯥꯒꯤ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯅꯤꯒ ꯂꯥꯛꯄꯅꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯃꯃꯤꯡꯗꯣ ꯑꯅꯤꯃꯛ ꯍꯥꯏꯔꯦ ꯐꯔꯦꯅ ꯆꯥꯛ ꯍꯤꯟꯖꯥꯡꯒꯥꯏꯗꯣ ꯃꯥꯅ ꯄꯥꯝꯖꯕ ꯑꯍꯥꯎꯕ ꯊꯣꯡꯕꯤꯔꯦ ꯃꯃꯥꯕꯣꯛꯅ ꯆꯥꯔꯣꯀꯣ ꯅꯣꯏ ꯁꯤ ꯆꯥꯔꯣ ꯅꯣꯏ ꯇꯨꯝꯐꯝꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯇꯨꯝꯃꯣꯀꯣ ꯍꯥꯏꯅ ꯍꯣꯏꯅ ꯇꯧꯔ ꯇꯨꯝꯍꯜꯂꯦ ꯃꯃꯥꯕꯣꯛꯇꯨ ꯆꯪꯈ꯭ꯔꯦ ꯃꯥꯏ ꯀꯥꯗ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯌꯥꯝ ꯇꯠꯇꯅ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯑꯃꯗꯨꯅꯁꯨ ꯃꯃꯥ ꯄꯣꯛꯃꯤꯟꯅꯕꯅꯤ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯆꯥꯅ ꯇꯧꯋꯦꯕ ꯃꯃꯥꯕꯣꯛꯅ ꯑꯗꯨ ꯃꯥ ꯇꯨꯝꯐꯝꯗꯨꯗ ꯇꯨꯃꯤꯟꯅ ꯃꯣꯏ ꯑꯍꯨꯝ ꯆꯪꯉꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯦ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯦ ꯊꯥꯡ ꯑꯊꯧꯕꯗꯨꯅ ꯍꯟꯖꯤꯟ ꯊꯤꯟꯗꯠꯂꯦ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯃꯥꯕꯣꯛꯇꯨꯅꯤꯀꯣ ꯀꯔꯤꯒꯤꯗꯃꯛ ꯃꯃꯥꯕꯣꯛꯇꯨꯒꯤ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯩꯌꯦꯕ ꯀꯔꯤꯒꯤꯅೋ ꯍꯥꯏꯀꯥꯟꯗ ꯃꯄꯨꯔꯣꯏꯕꯗꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯊꯟꯇ ꯄꯦꯟꯁꯟ ꯆꯥꯕꯅꯤ ꯃꯆꯥꯁꯨ ꯌꯥꯎꯗꯦ ꯇꯨꯡꯁꯤꯟꯖꯕ ꯁꯦꯟꯐꯝꯁꯤꯡꯗꯣꯈꯔ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯗꯨꯅ ꯁꯦꯟꯈꯔ ꯂꯩꯕꯗꯨꯅ ꯃꯥꯗꯤ ꯊꯥꯡꯅ ꯊꯤꯟꯗꯠꯂꯀꯥꯟꯗ ꯃꯃꯥꯕꯣꯛꯇꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯗꯨ ꯃꯕꯨꯛꯇꯩꯕꯧ ꯁꯠꯇꯣꯛꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯕꯗꯨ ꯃꯐꯝꯗꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯔꯀꯥꯟꯗ ꯃꯦꯂꯥ ꯇꯧꯕꯅꯤꯅ ꯃꯐꯝꯗꯣ ꯃꯤ ꯈꯔ ꯆꯠꯅꯔꯝꯃꯦꯕ ꯁꯤꯗꯤ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯃꯤ ꯈꯔ ꯄꯥꯊꯔꯀꯥꯟꯗ ꯆꯠꯁꯤ ꯂꯥꯛꯑꯣꯅ ꯃꯣꯏꯁꯦ ꯂꯨꯝꯃꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏ ꯊꯣꯛꯂꯛꯑꯦ ꯃꯈꯣꯏ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯄꯨꯡ 5 ꯍꯦꯟꯈ꯭ꯔꯦ 5 ꯍꯦꯟꯈꯤꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯑꯣꯇꯣ ꯒꯪꯒꯥꯙꯔꯗꯣ
aduga Abdul aduga leiramdreba mafamduda kaigino hai kanda police na moidi chingnabadagi lawno akhoi thillu lawm puredna adu mafamdu changkanda da moi ani leiramdre haibu wafam jine summe wari chap chanare hairaglibu wari dugi matungina hai tare asumna auto driver Gangadhar amadi Abdul di police na faduna hanadi chingnabadi wahang paungki makoina number puthoraki mathang wari sanaraga namthak tawduna sel magi saruk pidaba yaroi na haibadudagi kaure police ka plan tawre fare wari asengba haidue mama bo hatpagi wari mathang haidore madugi matungdagi di court ta puthorokle court ta puthorokanda charge se thangkale mara leire haibadi khange adubu khudakta ain gi hongna bini ko khudakta cherak pide 2017 Togdoksi 13 da thokuni ko 13 dagi 14 15 16 17 chahi mari after 4 year chahi mari leirakanda haribasi rai tare karam kanda November gi tha 2017 gi November tha da rai tabadu kari hare na koi ahumak Sumitra hatpagi damak na punchi chupat jail da legedabani haidana rai tare aduga auto thauba Gangadhar amadi Abdul makoi ani di thaudo adu da mi hatpa yaukide taseng na makidi makoi ni location bodi fangi adubu auto do wairaga lakpani mi hatpa du yaudre wari muna tara matung mara leitrabani na makoi ni bodi bai ijat thado u haidana ko na rai lauthoki Karnataka da thokba thodo ni ko wari loidri si wari si loidri ko mayang wari loiba mani wari tangkhai machet mo wali sigi matung da lakpo wari sine mu ngakadori Sidaida Kiran Kumar Fagre wari lori ang kanbigono Kiran Kumar na tawba angak pa khara tholokadori ko mayam tabi ko wari kitang aduna masigi matungda chahi mapunchi chupa jail leidong ni na dumaina pigre ba dumaina pibu dudagi 2017 da jail changre 17 dagi 18 19 20 21 22 23 chahi taruk se moi jail leire jail da leiba matamda Kiran Kumar ki machanupi ma lohongadoromnina magi ukil doro kil nexeraga payroll da thokpa do ain inspector te ai wari libada payroll an haibado mayam uzaguru khangbo mayam jarongani bible sing payroll da thokpa je keno imung manung da sorat thokpa asiana thokpa lohong khongdong thokpa kan jail da leiba mi se payroll da thokpa yaiba payroll do pida basu yawi ko pi basu yawi amarna jail gi thorokpa do payroll do tholokpa ne Adar mazi imung manungda mapagi masana are habadugi payroll do thorokibane ba adu mai tawduna mazu payroll da machanupi gi long ba yawbogi ni haidana 2023 gi August ta sahi taruk jail leira matungda thoroki ma tholai je sumna tagi 13 days kak tagin 13 days loira kana ma amugana jail da changadabani adu mai tawduna amarsu inspector tayagi wari manungda jail gi thoroklaga ma tha hum amagi tha machet khara leiba du loiraga muk changidina amarju changiba aina maduda inspector tay crime gi wari da intak saiba tamjai du de thegi nate sai gi crime gi wari da payroll da thokpa je smai to bosi yabo re smai to bosi yabo re ga haiba duni da ina tamjari thi anyway moire adamai to dra ma che numit traum do ni gi tholok puse si manung da jail chang do ma che jail chang dre chen gre bo ji Kiran Kumar karai dum chen gre mang gre police no ko thi re koi no ne ma numit traum do ni gi to nang adamai to de fa badi oi roi police no ko thi thirame fangidre 2023 je sei fangidre police na thi ba ya ba thire mang gre ado police arrive na te mathang pau lorame asumna 2023 da mazi mangiba dudagi haiba tare 2023 da mazi payroll da tholop laga chen giba dudagi 2024 25 26 ni handak 26 si pura mapumoidri ko April sahi aniga tha kaya hai tare sahi aniga tha ni pan hai ba sahi aniga tha ni pan je si April tha jir ke dore Mahesur gi mafam amad mahak leire hai ba police na khangi ramme police na thigale maya malik Kiran Kumar male na sammana ma koi maranga kara hapsan khosan dana dum hawan dana leiro jan police no koi thi thire singna badi leire mandi amale adu mani haina tapna fa bungam dre nong ma police na mafam du da
ꯊꯤ ꯊꯤꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯂꯩꯔꯦꯕ ꯑꯁꯣꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯣꯡ ꯀꯣꯛ 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 ꯊꯤꯜꯂꯦ ꯄꯨꯂꯤꯁꯅ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯁꯦꯠꯂꯒ ꯀꯤꯔꯟꯅ ꯊꯣꯡ ꯀꯣꯗ꯭ꯔꯣꯛ ꯍꯥꯡꯇꯣꯛꯑꯦ ꯊꯣꯛꯂꯛꯑꯦ ꯄꯨꯂꯤꯁꯀꯤ ꯇꯤꯝꯗꯨꯅ ꯀꯤꯔꯟ ꯀꯧꯋꯦꯕ ꯃꯥꯗꯤ ꯑꯁꯦꯡꯕ ꯀꯤꯔꯟ ꯀꯧꯕꯅꯤꯅ ꯍꯥꯎ ꯈꯨꯝꯃꯦꯕ ꯌꯨ ꯑꯥꯔ ꯑꯟꯗꯔ ꯑꯦꯔꯦꯁ ꯐꯥꯔꯦꯕ ꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯗꯤ ꯃꯥꯗ ꯂꯩꯔꯝꯃꯤꯗꯣ ꯃꯥ ꯂꯨꯍꯣꯡꯉꯒ ꯂꯩꯔꯝꯃꯦꯕ ꯆꯍꯤ 2ꯒ ꯊꯥ 9ꯁꯦ ꯃꯥ ꯂꯨꯍꯣꯡꯉ ꯂꯩꯔꯝꯃꯦ ꯂꯨꯍꯣꯡꯉꯤꯕ ꯅꯨꯄꯤꯗꯨꯗ ꯍꯪꯉꯦ ꯅꯪ ꯁꯤ ꯅꯨꯄꯥꯁꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯒ ꯂꯩꯕꯅꯦ ꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏ ꯃꯤ ꯍꯥꯠꯄꯅꯦ ꯃꯁꯥꯃꯛꯀꯤ ꯃꯃꯥꯕꯣꯛ ꯍꯥꯠꯂꯒ ꯂꯨꯄꯥ ꯂꯥꯛ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯕ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇꯅꯦ ꯄꯦꯔꯣꯜꯗ ꯊꯣꯛꯂꯛꯑ ꯂꯩꯕꯗꯒꯤ ꯆꯦꯟꯈꯤꯕ ꯅꯨꯄꯥꯅꯤ ꯅꯪꯒ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯨꯍꯣꯡꯉ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯃꯥꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯃꯤ ꯍꯥꯠꯄꯅꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯦꯅꯤꯋꯦ ꯐꯥꯔꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯃꯥꯕꯣꯛ ꯁꯨꯃꯤꯇ꯭ꯔꯥ ꯍꯥꯠꯄꯒꯤꯗꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯩꯁꯨꯝ ꯁꯪꯗ ꯐꯥꯗꯣꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯍꯟꯗꯛꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯉꯁꯤ ꯉꯔꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯊꯧꯗꯣꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯑꯣꯏꯕ 2013ꯗ ꯃꯥꯅ ꯃꯃꯥꯕꯣꯛ ꯍꯥꯠꯄ 17ꯗ ꯗꯟꯗꯤ ꯐꯪꯕ 23ꯗ ꯄꯦꯔꯣꯜꯗ ꯊꯣꯛꯂꯛꯄ 26ꯗ ꯑꯃꯨꯛ ꯂꯨꯍꯣꯡꯉꯒ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯖꯦꯜ ꯃꯅꯨꯡꯗ ꯃꯃꯥꯕꯣꯛ ꯍꯥꯠꯄꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯤꯑꯣꯏꯗꯨꯅꯤ ꯑꯩꯅ ꯃꯥꯡꯗ ꯎꯠꯆꯔꯤꯕ ꯃꯈꯣꯏ ꯆꯣꯝꯕ ꯃꯥꯏꯒꯤ ꯈꯨꯠ ꯌꯦꯠꯀꯤ ꯅꯥꯀꯟꯁꯤꯗ ꯂꯩꯔꯤꯕꯁꯤ ꯁꯤꯅꯤ ꯀꯤꯔꯟ ꯀꯨꯃꯥꯔ ꯍꯥꯏꯔꯤꯁꯤ ꯃꯥꯅꯅꯤ ꯍꯥꯠꯂꯤꯕꯁꯤ ꯂꯦꯇꯦꯁ ꯐꯣꯇꯣꯅꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯐꯣꯇꯣꯅꯤ ꯃꯃꯥꯕꯣꯛ ꯍꯥꯠꯄꯒꯤꯗꯃꯛ ꯃꯥꯅ ꯖꯦꯜꯗ ꯃꯈꯥ ꯇꯥꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯇꯥꯔꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯇꯥꯕꯤꯔꯤꯕ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯥꯡꯀꯛꯇ 138 ꯁꯨꯕ ꯇꯥꯡꯀꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯀꯤ ꯋꯥꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯑꯗꯣꯝꯅ ꯇꯥꯕꯤꯕ ꯃꯇꯝꯗ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯃꯥꯕꯣꯛ ꯐꯥꯎꯕꯗ ꯍꯥꯠꯄ ꯉꯝꯃꯤ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯆꯨꯝꯃꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯥꯏꯗꯕ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯚꯣꯏꯁꯂꯦꯁ ꯈꯣꯟꯖꯦꯜ ꯌꯥꯎꯗꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯦꯟ ꯊꯣꯛꯇ꯭ꯔꯦ ꯁꯦꯟ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯗꯅꯕꯨ ꯑꯩꯅ ꯃꯤꯒꯤ ꯂꯩꯖꯔꯤꯕ ꯁꯦꯟꯗꯨꯕꯨ ꯑꯩꯅ ꯍꯨꯔꯒ ꯂꯧꯕ ꯌꯥꯕ꯭ꯔꯅꯤ ꯅꯣ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯦꯕ ꯑꯁꯨꯝꯅ ꯀꯤꯔꯟ ꯀꯨꯃꯥꯔ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕ 2 ꯑꯃꯁꯨ ꯃꯥꯅ ꯍꯧꯕꯗꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯁꯟꯈꯤꯕꯗꯨ ꯃꯗꯨꯁꯨ ꯑꯋꯥꯕꯗꯨꯃꯛ ꯇꯥꯈꯤꯕ ngasi warisi kamdaubi mayamna tabirаканда hanana thagachari sabir maibam ronita guruoribam thagachari madam Susila Okram thagachari comment section da comment pe biriba tai Matum Langlembi Tabareka Nessa Thagachari Zayanta Kumar Thagachari Masini ngasigi pujarakpa crime update ki tangkak Lushinjabagi Tanjado Yoksinjare Masigi Tankakta Tabiri Vasing Yobiri Bapunamapu Hanana Thagachari Mayam Nong Sudum Yakima Manga in Warisikana Lizering in the Nongam Kanatai, Maduna Maiso the Mutkre Mayam give up from the Sonodum Taranganikale
तादबसु यारोंगनी थागचरी सेल खरगिदमक तौरीसी उरेदना अंगपनेबको मीसिंगसिना खल्ली वखनसे सेल खरगिदमक मरी मता ममागा पोमिनबा मी फावबा हातपा ngamba लोंगजम सनिंगखोंबी थागचरी कुमुकसन प्रेमजित थागचरी हनाना कमेंट सेक्शन दा कमेंट पिबिरगलिबा मयाम ngasigidamakta matang asida sandokchariba 90.0 megahertz landokchariba wahong radio ge thoram loisinjabage yabada logjari net tingduna leiri hayeng hangani hangoi thajade inspector tayagi mahuta sandokchariba thoram mi aduki matik yamdabana views handagibana maramoraga thoram ase lepchabane adubu madugi mahut oina crime update khara miyamda landokchabane ताबीरगा दोंगे थमोइदा करी फाउबिबगे कमेंट सेक्शन दा कमेंट पिबियो ngasigidamakta di matang asida thorom sulu sinjabage yabadu logzari afaba yai faboi minasi puramapu khurumjari take care